Mamang sahi ing lising aniga kunga humdoigi May 3 thoklagliba kanglupki irang asida Manipurbu machet tana kaihanba yaroi amadi kuki singna maitai khunsingda landarakliba asida magi khunsingbu ngak senjariba khungakpa iraicha sing faba yaroi Maram chadana combing operation touba yaroi haina ngarang numidang Athokpam Meira paibi apunma lupna sinduna Athokpam kaithelgi akoibada Meiragi human chain semduna kholau kaya laukre khungakpa sing faba yaroi makoina paiba khutlai fagatpa yaroi Maram chadana combing operation chathaba yaroi haina changsinkiba khongjang aduda saruk yakhibi Athokpam Meira paibi apunma lupki advisor Athokpam Sobitana fongdorakpada haukiba chahi ing lising aniga kunga humdoigi May tang 3 hauna chatharakliba kanglupki lan asina Misi mina thokdana amadi miyoi kaya lanjenaduna tawriba asi ngasigi lengak asina ningthina mityeng changbiraktabadagi iraicha khungakpa kaya asi maraibak kananabagidamak thoknarakpani Chingdana combing operation chathadraga tamdana karigidamak combing operation chatharibano karigidamak manaba mityeng yengdribano mama singna macha singbu nungsi iramdambu kananabagidamak amadi iramdambu nungsi jaduna thoklakliba khungakpa icha singbu faba yaroi loinana icha khungakpa singidamak mama aikoina chapchana lepli haiba wafam kaya fongdorakhi khungakpa icha jing faba suya yaroi maramdi baliba sarkasina sukkuina migi tang ahumdagi misina thokrak lanjelakna lay mayam namakche sarkasina miyang changbide karigi chingdana combing operation changriba karigi tabal karigi combing operation changiba mase mayam no evidence khangra bua phongakdani masi puna makse aduna akoi khungakpa icha tholai jingje mama akoina icha asuki mate nungsi agi indawai thawni yengjari adubu agi iramda nungsiba iramda kanabada mutangasi tholpo isa jingbu ek phabda laiba tingdo khoga siminani